Kanglai pauthang mi ing tabiri basing mutaram okchari ngasi phongkiba tongan ba pause sing amadi social media da phongba maru oiba pau khara puduna laksari ahanmada arambai tingol gi korongan ba khumanna mahaki Facebook account da asumna post toragli arambai tingol fatte hairabadi thoglao aduga arambai tingol dagi henna nareibak na phurup kannaba thabak toro honaro mayam pumba noigi natung ilakani noina pamba arambai tingol mutkibado adum maraina muchakhrakani adu natana arambai tingol gi asoiba ngairaga social media da hunba saiba karemnaba adunadi arambai tingol muthatpa ngamloi arambai tingol di ground rule da thabak tawbani media da nate phamung daisu nate haina asumna post tawrali Thado NP na any Kuki tribe asi ST list tagi lauthoknaba memorandum pisinkre Indian Constitution gi Article 342 gi makhada any Kuki tribe asi Manipur gi scheduled tribe ki list tagi lauthoknaba Thado NP Manipur amasung Maitai Alliance gi Maikei dagi Bharat Sarkar gi Ministry of Tribal Affairs da memorandum pisinduna taksin kare memorandum aduda yauriba warol singdi maru oina Haukiba Chahigi October 18 amasung lisingani kulumdoi gi January da pangthokiba Manipur Sarkar gi Cabinet mifamda any Kuki tribe asi Manipur gi scheduled tribe ki list tagi delete tawnaba warep lokhrabani loinana hariba warep adu thabakta onthoknaba lisingani kulumdoi gi February 9 da Bharat Sarkar da recommend tawkhrabani any Kuki tribe hariba category asi political motivate amaga loinana non transparent oiba mongda haukiba lisingani ahumda scheduled tribe ki list da hapsin kibani any Kuki tribe asi Manipur gi scheduled tribe ki list da chalhanba natraga masibu scheduled tribe ama oina sakhangba yaroi any Kuki tribe asi Thadok tribe ki duplicate amani Thadok tribe asi lising ama chamapan yangkai matoi dagi recognize tawrakibani Manipur da Thadok gi population asi lisingani taramathoi gi census matung inna lakh ani lising taramanga chamapal tarahumdoi ni any Kuki tribe asi Kuki tribe ki mahut silibani haribasi aranbani Kuki asi tribe ama nate amasung masagi lon leiba kangbu amasu nachade maram aduna any Kuki tribe asi Manipur gi scheduled tribe ki list tagi lokthokadabani haina akanma wafam thamle Makha tarakpada sima chahani mapuroibana hatpa oiramle sizinnakiba thang phangkhre khwaidagi kiningai oiba thodok amada mahamak masamakka tuminnaba mahaki nupibu mangaksamda thangna lenduna hatlaga mahangna nate haiduna kochen chelambadu police interrogation dagi sitnana haidurale hajikti sima chahani mapuroibana mangakta thangna lelaga hatkibani haiba confirm tawre haina police dagi phangwa pauna hairi masagi chahi ni putaret rom churabi anganwadi worker su oibi sima chahani gi misi asiga mari leinana police na FIR amal lokatlaga mapuroiba Muhammad Majibur Rahman Faraga ngarang dagi numit tarani police custody remand lautharaga wahang pahang chatharakibani ngasidi mahak hai singlaba IO dagi nanthokduna chenba ngamkhidre nungainadaba khara dagi mahaki loinabidu tumlingaida mangakta thangna lenbani haina phongdok charakle mihat aduda chenakiba thang adu nga maku lenbada sijinnaba athauba thangduni hainasu takthorakle thang adu mayum adugi chakhumdagi phangba ngamle hairi Center ki lucingba singi thong pelak tabadagi BJP dagi tok lai haina bimol chana phongdokre Manipur da thokliba chahi ani helaba irang asigi warochin purakna ba hona bada BJP gi center lucingba singna lawriba thodang asibu pendaba phongdokladuna Kakching Khunau Municipal Council gi ward number 7 gi councillor oiriba Angom Bimol Chan BJP dagi tokre hiram asiga mari lainana Kakching Khunau da leiba Bimol Chan gi mayumda pangthokpa paumi singa unaba amada Bimol Chan na makha taraduna hai Kuki narco terrorist singna chatarakliba chahi ani helaba irang asina lamdam asigi chamjaraba miyo kaya gi punsi loikre kaya amana ngasi pawba miyamga mimanaba ngamdana leiri aduga miyoi lising kayana masagi mayum makai mai tumna thadok pikibadagi lanjena duna leiri asumna khulai matik chana paiba Kuki singna chatharakliba lan asibu BJP gi lucingba singna ngasi pawba thamoi sengna waruchin purakna ba honadri madugi mahuta lan asibu ngaihak leiraga foreign gi khut yawi amuk hai amukna narco terrorist singna hawbani amuk hai aduga amuk kanglup masel gi lani hai
tawraga miyambu apangba siduna ngasi phawba leiri maru oina lan asibu numit 15 gi manungda loisingani haina lauramba Union Home Minister Amit Shah masamak-tagi hauraga leiriba BJP gi lusingba singna Manipur miyamgi mi amabu mi oina udabagi mami tari maru oina India gi Prime Minister Narendra Modi su Manipur ge chahi ani helaba lan asida nongma phawba state asida laktuna awaba taraba miyoi singbu unaduna lan asibu loisinna honadiri maram aduna Manipur da leiriba miyamgi mihut amasung CSO sing kayana Prime Minister unaduna state asigi wathok asigi matangda wari chananaba honabada ngasi phawba matam pibidri asumna BJP gi center gi lusingba sing asina lamdam asigi miyambu thawoi usitaba amadi miyamgi awaba taba asi khangbidaba matau asibu yaningdaba phongdokpa oina BJP dagi toknaba phire basi lawrakpani hairi loinana state asigi hojik leiriba BJP gi lusingba sing amasung karita singsu center gi lusingba sing gi thong asibu yaningdaba phongdokpa oina BJP dagi masana resignation tawbagi tangai fadaba leire maram asina Manipur gi oirakliba phibam asida BJP gi thongmi singsu ima lebak tagi party na hena lumna lobagi thabak asi toklasi hairakli Naga sing na namna taba sing ki district sing da leiba lenga ki loisang sing ansam na thingjin bagi khongjang changsin ba haukre Government of India na mamang sahi ki lising ani kunmari ki February Nepal da Indo Myanmar ngamkhai paring da chana halamba Free Movement Regime FMR thupchin kiba amadi ngamkhai pareng asida chambal khabagi thabak makha chatharagani haiduna phongdorakpagi mayokta yaningdaba phongdoktuna ngarangdagi hauraga tha asigi kuntaret phawba All Naga Student Association Manipur anchamna nagana taba lam district singda leiba lenga ki loisang sing thingjinbagi khongjang changsilagani hairi khongjang asi warep asi tha asigi tara tarukta senapati da pangthokiba anchamgi Presidential Council gi meeting na mifam aduda lawkiba warep ki matung inani khongjang asida anchamga chanminaba lupsingsu saruk yabaga loinana naga miyamgi low lam amasung naga imung manung singi integrity ngaknabagi damak khongjang asi changsinba saruk yagani hairi khongjang asi khakta natana ngamkai chambal khaba changba machak mathum sing puthok puchin tawriba agency supplier sing amadi lanai miyoi kaya contractor amasung transporter singsu kudaktagi chambal khabagi thabak lepaga loinana thabak asi da changba machak sing pibagi thabak su lepkadabani hairi kanagumba singna wafam masigi mayokta thabak chatharaklabadi maduda tholakpa apaphatagi tekchak pumba masana pujagadabani Maitai ahumna huralakpa Mahendra Thar amaga loinana fare Assamgi Dispur Police Station gi mafam amadagi chingnaningai oiba mawongda thauraga lakpa Mahendra Thar ama East Guwahati Police Department gi team amana khamlaga check tawbada amasung verification chathabada huralakpa gari ni haiba khangba ngamle gari aduda tonglakpa Imphal East tagi Akuijam Universe sahi kuntaret Imphal West tagi Asom Winner sahi kuntaruk amasung Thongnawjam Samananda kobo miyoi ahum fare makoina thorakpa Thar adugi registration number na AS101F00969 ni hairi Makha tarakpa pawda numit chatret ka marifu suraba phawba free movement lehenba ngamdre haina Congress BJP gi thoksinna Manipur gi miyam awaba mayoknabani haina phongdokre BJP na thoksil soibadagi Manipur da leiriba miyamna awaba kaya mayoknare haina Wangkhem Assembly Constituency gi MLA su oiriba Manipur Pradesh Congress Committee MPCC gi President Kaisam Megachandrana social media da thagalakpa warol amada phongdokli Kanglop anigi marakta thokliba umkhatnabagi thawdoksing maram oiraga mahusagi punsida chawna akaiba pire haina palladuna mahakna hai Kanglop ani hana sunabagi thawdok thokraba matungda mayum makai amadi lanthum kaya amang ata thokibaga loinana miyoi lising humbudra rom mayum makai lehendre masina maram oiraga lau singu lalon itik tourism amadi industry macha tawriba singda chawna apanba pibaga loinana setmit londa achoba saitheng ama piri Kanglop ki hana sunabana maram oiraga lengangna test khongwatpa ngamdre haina palladuna mahakna hai mapung phana tax khongwatpa ngamdrabasu relief camp sing security forces amadi miyambu khanduna leita hanna bahonabada Lengakna ahenba chading tawbagi mathau tari center na su sel marang kaina piraktaba maramna sanglaba chahi kaya marum sengbat sagatpagi thabak paikhatpa ngamdana lakli center na sponsor toba scheme kaya thabak lekhibaga loinana anoba scheme amata mapung phana paikhatpa ngamdre law and order gi phibam phatabana center dagi thadarakpa senpham kaya su kanglon chumna sijinaba ngamdre haina mahakna phongdoki lanai miyoi amasung company singna sel thadabagi
चांग हंथरकपगी मतंगदा महांगना हाई इन्वेस्टर अमदी ललोल इतिक चाउना तौरिबा मियोइसिंगना मणिपुर के हौजिक ओइरिबा फिबम असी येंगलगा स्टेट असी थादोक्तुना चटख्रे अनोबा इंडस्ट्री लिंकलकपा अमसुंग इंफ्रास्ट्रक्चर सेमगत सागतपदा थेंगनद्रे मसिना मरम ओइरगा थबक फंगदबगी चांग वांगहंदुना मियोइ कया लाइरबगी चैथेंग खांगली हंदक नोंग कन्ना चुखिबदगी मफम कयादा इचाउ थोक्तुना लंबी थोंग मही मरोंग अमदी युम कई कया अमांग अता थोखिबगी मतंगदा महांगना हाई वाटर रिसोर्स डिपार्टमेंट ना थौसिल हाइतबदगी मियामना इचाउगी अवाबा मायोकनकी दोलाई थाबी दाम निंगथीना चलाइबा ngamdabagi मोंग अमसु मयेक चेंगना उबा फंगले हाइना फोंदोकी मखा तारकपदा मिजोरामदा नुपी अनि यावना मियोइ मंगा लुपा करोड़ 13 की ड्रग का कोनाना फारे मिजोरामदा असम राइफल्स अमदी लॉ इन्फोर्सिंग एजेंसी की कांगबुना लुपा करोड़ 13.53 की ममन ओइगदबा ड्रग का कोनाना मियोइ मंगा फारे फारबसिंग अदुगी मनुंगदा अनीदी नुपीनी हारी मकोई मखा ताना अतोपा मफम अनीदा थीबा हुंबगी थबक चथबा मतमदा एआर कांगबुना लुपा लाख 34 की माल ओइगदबा मपानदगी पुसिलकपा चुरुपसिंग फारे हाइरी लोइनना मिजोराम की चम्फाई डिस्ट्रिक्ट ड्रग ललोन मखरा चथोक चसिन तौरे हाइबा पाउ फंगबदगी एआर अमसुंग लॉ इन्फोर्सिंग एजेंसी की कांगबुना थी हिंबो थबक चथबदा लुपा लाख 19 की ममन ओइगदबा नंबर 4 का कोनना मियोइ अहुम अमसु फारे हाइरी नोंगदा मियोइ 13 पॉजिटिव ओइदुना अपुनबा मिसिंग चामगा 59 यौरे हौकिबा पुंग 13 असिगी मनुंगदा स्टेट असिदा मियोइ 94 कोविड टेस्ट तौबगी मनुंगदा मियोइ 13 कोविड पॉजिटिव ओइकिबगा लोइनना स्टेट असिदा कोविड एक्टिव केस चामगा 59 यौरे इम्फाल ईस्ट 8 इम्फाल वेस्ट 19 कक्सिंगदा 2 थौबालदा 2 पुन्ना मियोइ 94 कोविड टेस्ट तौकिबगी मनुंगदा इम्फाल ईस्ट दा 5 वेस्ट दा 9 पुन्ना मियोइ 13 कोविड पॉजिटिव ओइकिबने इम्फाल ईस्ट दा कोविड पॉजिटिव ओइबगी चांगसी चादा 58.1 इम्फाल वेस्ट ना चादा 38.0 पुन्ना चादा 38.8 ओइरी हौजिक फावबदा स्टेट असिगी कोविड 19 की लाइचट असिगी मियोइ 410 टेस्ट तौबगी मनुंगदा कोविड पॉजिटिव ओइबा मसिंग असी चामगा 59 यौखिबने अपुनबा कोविड पॉजिटिव मसिंग असिदगी मनुंगदा बिष्णुपुर ना 3 इम्फाल ईस्ट ना 38 इम्फाल वेस्ट दा 112 कक्सिंगदा 1 तेंगोपलदा 2 थौबालदा 3 नि मखा तारकपा अरोइबा एडिटोरियल कलमदगी मचंगोइबा पाव अमा लौखचरी मैतैदी शांति पामी कुकीदी शांतिगी येकनबा ओइरी मणिपुरदा हौजिक थोकलिबा लान असिगी लोइसिनबा होनबदा मणिपुरदा पीआर लेंगाक थमदुना सेंटरना होनरिबसि करिनो हाइबा मेन अमता तादना लैरी चिंग अमसुंग तम अनिगी एडमिनिस्ट्रेशन असि चप मानबा ngamdana लैरी अमदना पीआर चनरबसु सिंगददी पीआर लैतबगुमना तौरी मसिना मरम ओइरगा नेशनल हाईवे लंबी यावना अतै मरु ओइबा लंबी फ्री मूवमेंट यादना लैरी कुमजा लिसिंग अनि कुलुमदगी मे अहुमदगी मैते अमता सिंगी डिस्ट्रिक्ट फावरगा चटपा यादना लैरी कुकी सिंग अदु मंगाई कुकी अमता तंपाकता कुंब यादना लैरी थोकलिबा लाल असिगी हौरफमसि कदाइदगी नो करम तौबनो हाइबा असि सेंटर लेंगांगना मपुंग फाना खंगदबदौना लैबा असिना लानसि लोइसिनबा होनबदा थिंथा हन्नबगी मचाक अमा ओइरी मणिपुरदा तारिबा कांगलुप अमतना यारोइदबा दाबी अमा कुकी सिंगना तांदुना अतमनना मैतै पुरुपता ओनचिन्दुना मैतै सिंग खुंदाबा लैतादुना लैरिबा लम मखै लोक्सिनबा होनरी मैतै सिंगना खुंदा लैतादुना लैजरंबा लम कैदौनुंगदा कुकी सिंगदा पीगनी हाइबसि थाजबगी वांगमदनी कुकी सिंगना लांदारकपदगी लांजेनदुना मियोइ कया हौजिक रिलीफ कैम्प कयादा लैरी मखोय मसागी मरमदमदा मिचेन अमगुम लैहल्ली असि कनानानो हाइबसि खंथरुरबदी मतमदुगी लेंगाक सासोननी हाइब ताई मियामगी पुंसी मियामगी लंथुम ngakani हाइदुना मिखलदा माइ पाकलबा एमएलए सिंग हौजिकसु लैरी मखोय लैना लैना मियामगी पुंसी मियामगी लंथुम ngakpa ngamdre ngasi phawbada एमएलए अमता मतिंग लैना चोंथोक्तुना लैबसु उबा फंगद्री मियामगी मिहुना सेंबा लेंगाक अमा लैरंबा अदुसु हौजिकती लैत्रे अदुमकपु लेंगाक अमा हौजिक सेंबा याबगी मसिंग सुना लैरिबा बीजेपी की एमएलए करी तौरिबगे लीला सानादुना लैरी मणिपुरदा पीआर कयारक लैख्रे अदुबु हंदकी पीआर असिदी करिसु थबक तौदे हैना मियामना पेनद्रे मसिदगी मियाम पॉपुलर गवर्नमेंट अमा अदुमक पामनरकले अदुबु पॉपुलर गवर्नमेंट अमा सेंबा ngamdana लैरिबा थोकलिबा लाल असिगी वरसिन पुरक्तुना मणिपुरदा शांति लैहनबा मैतै सिंगदी पामी शांति पुरक्नबा होनबदा कुकी सिंगी डिमांडी फंगलोइदबनिना कुकी सिंगदी शांतिगी येकनबा ओइरी अदुबु मणिपुर काइबदी यादबनिना सेंटर लेंगाकना तरे तरा थोकना खल्लगा मणिपुरदा शांति पुरक्पा मखोइगी मथौनानी हाइना लौई।